पाउजरी इम्बुप ओइबा मर ओइबा पाउ खरा अपडेट तौजरे मणिपुर की तुरेल सिंह खुदोंग थीवा थाकी मथकदा चेले अनेम मफम क्या सिंह थुबजिनख्रे हाईवे की मफम क्या लैंडस्लाइड थोकले मणिपुर हौकिबा चयुल अनिदगी नोंग लेप्तना सुरकपना मणिपुर की मरुओइबा तुरेल सिंह खुदोंग थीवा थाकी मथकदा चेले अनेम मफम क्या सिंह थुबजिनख्रे नेशनल हाईवे नंबर 37 अमसुंग 2 की मफम क्या लैंडस्लाइड अमसुंग मल्सलाइड थोकपना खुदोंग चांद्रे जिंगी खोंगंग क्या अकनब नोंग मरम ओरगा इलेक्ट्रिक फोर्सिंग अमांगता थोकिबना मरम ओरगा मई निंगथिना फंगद्रे मोबाइल सर्विस मफुंग फाना फंगदबना मरम ओरगा मियामदा चावनो खुदोंग चादब थोगले इम्फाल मनुंगी ओइनसु अनेब मफुम क्या इसिंग थुमजिनख्रे मणिपुर की ख्वाइदगी मरु ओइरबा लंबी सिंगी मफुम क्या इसिंग थुमजिनबना चथोक चसिंदा चावनो खुदोंग चादब मायोंगनारे धनमंजोरी यूनिवर्सिटी की कैंपस लैबा जैन डांस एकेडमी की कैंपस इसिंग थुमजिनखिबना चथोक चसिन जाद्रे इम्फाल साइकुल लंबी की मीटर चानीरोम सांगबा मफम इसिंग थुमजिनखिबना लंबी असिदा गाड़ी चथोक चसिन तौबदा खुदोंग चांद्रे जुमनाम कुनौ अमदी संबै की लोनबद लैबा सांगलाबा लंबी परिंग असि इसिंग थुमजिनखिबदा नतना अकोइबगी लबुक सिंगसु इसिंग थुमजिनख्रे मदुदा नतना लखोंग सिंग फुंगलकपना मरम ओरगा जुमनाम कुनौ अमदी संबै की जुमलकता इसिंग चंगसिलकतना मियोय क्या अवाबा मायोकनाले मखादना नोंग चुरकलबदी इम्फाल साइकुल लंबी असि गाड़ी चटपा यादबगी फिबम अमा मायोकनारगने कोंगबा तुरेल की इमाय वांखलकपना मरम ओरगा तुरेल असिगा समनबा लखोंग सिंग इसिंग पासिलकतुना सिनाम कुलगी जुम क्यासु इसिंग थुमजिनख्रे धोलाई देवी वेरेज गिदगी इसिंग पाथोरकपना अकोइबदा लैबा खुंगंग सिंग इसिंग थुमजिनबगी मरम ओरगले नेशनल हाईवे नंबर 2 की कांगपोकपी डिस्ट्रिक्ट की मनुंग चनबा गेलनेन चलवादा लैंडस्लाइड थोक्तुना मदम खरा लंबी असि चटपा यारुद्रे मदुदा नतना नेशनल हाईवे 37 की सिनाम अमदी कोटलेन का ताइनपा मफम अमदा चिंग निखायरक्तुना लंबी फुंजिनखिबदगी चथोक चसिन जारुद्रे अदुमैनमक मरी लेनपा अथॉरिटी ने लंबी अदु सेंगदोक्तुना नुमित जुंगबा मतुंगददी लंबी अदु अमुक हना फावबा याग्रे नोने अमसुंग तमेंगलोंग डिस्ट्रिक्ट की मफम क्यादा मस्लाइड अमसुंग लैंडस्लाइड थोकपना मियामदा चावनो खुदोंग चादबा मायोंगनारे लंबी लेखुम लेनांग हाजिलकपुना खुदोंग थिनिंगाई ओइबा फिबम अमा मायोंगनारे नेशनल हाईवे 37 की आईटी रोडतसु चिंगनिंग खाइबा अमदी मस्लाइड थोकपगी पाउ लागले नोने डिस्ट्रिक्ट की डीसी आइसगुइडेना इसाउ मायोंगनरपा मफमसिंगदा चतुना यंगचिनग्रे लोइना एडवाइजरी नोटिस अमा थोकतुना कनागुंबसिना खुदोंग थीबा थोकपा याबा लंबी परिंग असिदा तंगाई फदबा थबक नत्रगदि चाथोक चसिन तौदनबा खंगनख्रे जिरिबाब डिस्ट्रिक्ट की वनसु लेंगांग पोकपी बोरोबेक्रा कोमरंगा कदमतला दिलोंग इस्लामाबाद लानपनी की मफम क्या इसिंग थुमजिनख्रे जिरी 5 मुक लंबी की सरुक क्या इसिंग थुमजिनखिबना चाथोक चसिनदा चावनो खुदोंग चादबा मायोंगनारे हायरे नागलमरोमदना इसाउना रेल लाइन जादबदगी मणिपुरदा पोचे की ममल तांखलकपा यारे असम की लुमदिंग बाजार 4 सेक्शन हाइबसे लाइबाकसी की अतई मफम का वांगनोंगपो की त्रिपुरा मिजोरम मणिपुर अमदे असम की खाथंगबा सरुक सिंग समनहलिबा अमदंगारबा रेल लंबिनी हौगिबा निमित मरी नोरमसी हारिबा रेल लिंक अदु फाउनखिदबदगी नोंगमदा मरवेना चंगबा पोलमसिंगदा ममल हेंगलकले मसी स्टेट असिदसु हाइबदे मणिपुरदसु साइथिंग पिरबा यारे एजेंसीना फोंदोरकपा पाउसिंग की मतुंग इन हाउजु फावदा असमदा इचाउ अमदे लैंडस्लाइड थोकपदगी मियोय तरित सिखि अमदे मियोय लेसिंग कुंट्रा गोमदोइना रिलीफ कैंपसिंग द लैरी हाइगे एवरिन तरुक दगी हौरगा असम की डिस्ट्रिक्ट कुंट्रा गोमदोइगी मनुंगदा कुनमरीदा लैबा मियोय लाक अनिरोम नोंजु मतंगी मार्क अदन थोकपै चाउ अमसुंग चिंगनिंखाइबगी थौदोकसिंगदा अवाबा नंगले हौगिबा पुंग कुनमरी की मनुंगदा असम की कासार डिस्ट्रिक्ट द मियोय अनि इचाउना मरम ओइदना सेखि आइना असम डिजास्टर मैनेजमेंट अथॉरिटी की ऑफिसर सिना फोंदोरगले मखोइना पनखिबगी मतुंगिना कासार डिस्ट्रिक्ट द इचाउ अमसुंग लैंडस्लाइड ना मरम ओइदुना मियोय तरुक थीबा खंगदना लेरी ख्वाइदगी साथीना सोगलबा असम की डिस्ट्रिक्ट सिंगदे कासार देमाहासाउ वजाई अमदी सराय दियो यावरे मखादरकवा अतोप आर्टिकल अमदना नुंसिनना लेबिनसी कांगदुप नाइबा वाखलोन थादोक्सी इबिरकपा माइफम सोमन सिंह पिक्चरबसु स्टेट असिदा तोंगन तोंगनबा लोल लाइनिंग अमदी बिजे चक्चा क्याना खुंदामिनरिबा लमदम अमनि मणिपुर मासी पुनमक अमुक हन्ना पल्लुद्रबसु पुनमकना हेना खंगदरबा वाफमने मियोइबा खुदिमक महाक अदुना चलिबा लाइनिंग लंबी अमदी बिजे चक्चा अदुना खोइदगी हेली हाइना चंदरिबा ngaktani मधुबा कोइदुनसु आइगी इना चनबीबो चाखुनरबा अतोपगी पुनिंग सोकदबा थबकदि खक तौरोइदबने माइरोलदगी लेरकलबा पुवारीदा सनागी मेयंग इदुना लेखरबा फुरुकांगलुप तना थानबा यारोइदबा मफम मधुबो मिगी थावनसिंदगी नत्रगना ओइजबा खरा फंगनबा होनबदा अथिंगबा पीबदि चुमलोय मसिमक हंदक मरक थांजिंगसिंगदा थोखिबा हाइबसि खंथानिंगाइने
masina maram oraga ekoi masen gi barakta amaga hunna tuna ngangnaba amadi singnabagi mami chauna tare laiminariba furupsa singi barakta singmi tami tongan nakpak tanabagi mami yamna chauna tare masibagdi afaba khudam nate tholiba sing asi miwi kharana thawaina sinbra haibagi singna phawa lainadaba nate aikoi hingminariba masel singi barakta singmi tami nungsina na laiminaba pamdaba miwi kanglu khara lairabra haibagi singna busu phawdaba nate aduba miwi kharana fatre aituna makhoi gi thawon sinde innaduna mahirol dagi lerak laba nungsi sanabagi mari asidi yariba makaidi tanadanaba kwai puna mangda wanaminaba ama change aikoi miwi badi nungsi naringai punna hingminaringai nungai bagi nungai ba ngakta thengnagane aduba muktang hek jana khidraba khanakraba amadi nungsi nabagi mari da thajana daba lainagraba amuk hanagumna hanjinnaba haiba asi wana thokadoribane ponamagasi aikoi ponamana khangpham thokpani nang tumina layu aina tawbasi loina yagadabani haibasimadi khwaidagi sathina asoibani khalaidaba wakhaloni haijanenge afaba thabak pu oirabadi kanglup gi khenaba thamdana matung innanaba honase fadaba thabak pu tawraklabadi makoibu warakpa amadi sarak pibada kanglup nadragana furukki khenaba thamloidabani mayaiga bani sapu lalunduna lamdam asigi hawrakliban ha singba laikha tana mangananaba silliba masagi da oijanaba khal le silliba miyusing adu oiningba furukki misak oisano sarak saitheng soidana pigadabane masigumba khonai asigi mangningai masak oraba miyusing asibomong amatada kang khaduna thamloidabane hojik manipur state asida chathariba khwaidagi fataba thabak singi manungda mayai ka bani sagi polam sing lalonba amadi suningdaba kharana migi mapot maran toina huranba asina waire laigang na so fataba sing asi muthananaba angamba thakda honariba asida ikoi misam yam puramangna kenaba thamdana makoiba phananaba hona minafam thoklabane lining gi natragana kanglu gi khenabana akoi gi pukning wakal khenan bana langani lining gi natragana kanglu gi khenabana akoi gi pukning wakal khenan ba langani sakot pa helakpagi matik akoi gi masil marakta nongsinabagi sangdi hengalaktabagum uribasi makha tadana bahona minaba changle social media da amana amabu hunnaba sainaba simaksu akoi masil gi marakta singchep thajinna bagi asoba thabak oirabra haibasi ju khanthanigai ni social media da post natragada comment piriban harol singnaso yariba makai section minaba darkar oiri karigumba post natragana comment piringai da maduna kanagumbagi thamoida sokatra khalausi sokatabu orbadi tawroidabane kanasu laklaga iram da masibu ngakpiraga da banate aikoi masel gi barakta hu kamsinduna aikoi gi asengba tancha gaiduna leiba mioi ke lairi haibasi kawroisi aikoi masel yetnaringai tungi mirol na bigi khoya da laikiba thoklabadi mangjagadoribasi punamakini matamadu da taksi sonba natana pai leiroi nongsi chana na hingminaduna sakotpa state hoinana punamak lingchen manarase covid na naba mioi ahum khakta ngaire manipur da covid 19 gi phibam nokmonoma fakalakpaga loina covid na naba mioi ahum khakta mang aihaure hauki bapung kunmari da mioi chama taraga mathoi gi sample lakotona test tawada mioi amata positive oiba thengna khide hariba matamasida leina asna mioi amata sian kide laijada si ki bami gi masing lising ani chama kunda lengdana leire hariba matamasida janims da layengduna leramba covid na naba mioi ama pagalapatagi discharge tawki manipur gi apunba positive case lagamaga lising kuntra ga daret sani kuntra sokre pagalaki bami gi masing na lagamaga lising kuntra maga samaga sukna daret oire pagalapagi sangchada marfudrani pandasmek mari maga yaure manipur gi maru ebo hostal janims amasung rims da covid laying na pathamba phamung singda anaba amata leitre me taraga darukda mioi lising ani samri yang hegani pan vaccine kap khiba ko loina da vaccine kap khiba punba migi masing lakun gani pal lising homputra ni thoi sapan homputra ni pan sogre madugi manung da mioi lak taraga manga lising hompuga mari chani marfutra mari na han ba dos ke vaccine kap khiba sing ni aduka mioi lak taraga ni thoi lising taraga taret samaga marfutra hum doina anisu dos ki vaccine kap khiba sing ne precautionary dose kap khiba migi masing lising marfutra ma thoi chamri marfutra ma thoi sogre DVD ki makhada Aadhaar enable payment tawgadabane Manipur government ki chief secretary finance na thokpa warol amada laikhangna delivery system semdoknaba chago thorang scheme singi hoina housing lairiba process asi yangsen to hiana live amade athoba matamda e-voc funding phangana bagi matangda direct benefit transfer DVT lebak asida kumjali sing ani taragom toy January amada ki sanaba hokre hariba thorang asina beneficiary sing da kanaba phangana ba sasinaba amadi manaba atoba beneficiary sing thorakpa thengnana bagi pandam thamle India government central sector amasung center na sponsor tawba scheme sing subsidy scheme sing DBT ki makada center amasung state ani ki marakta I baw phawna dona thabak chathana bagi pandamda Manipur state taso lising ani tara ka tarigi athengba saruk taki DVT sel hangge
DBT scheme gi makada central natragan state government body singna phanjing bidhokpa matamda Aadhaar amasung UIDAI na support toba asyangba Aadhaar enabled payment system sing 2022 gi July amadagi sanaragani beneficiary singna Aadhaar virtual ID singa beneficiary singi detail habadi bank account singa punsin kadabani aire atopa pau amada atia mathakta gi metal ball sing tarakre haukiban mit khane gi manungda Gujarat ke khongang kharada atia mathakta gi matum tafa metal gi ball mari tarakre madu Chinese rocket amagi akai pamasi natagan space launch vehicle singi fuel storage tank singi maset oigani hana khang haisina phangdorakle ihova metal gi matum sing atu diameter da foot 1.5 sangi madu me tarakani thoi amasong taraga humdoi gi manungda Dagzipura, Kampolas, Mati, Rampura, Haiva Anand district ki khulsingda Madukal Lonava Khera district ki Bumel Khungang da Sutarakibani Aina. Anand district ki deputy superintendent of police BD Zadesana Fangdoki. Polam Singadu Tarakuna Maram Oidun aso open thoki bagi pau di fangde. Police na primary analysis sa tabadagi Metal Ball Sing Adu satellite amagi warambayay aire. Maragasidin Jan Space Research Organization ISRO amasung Ahmedabad Labor Physical Research Lab na phongdoki bo from the Somadu satellite amagi waigani hai US the jimpam oiba astronomer Jonathan McDowell na meta kungani thoida phongdoki bade medal Sapphire sing adu Chinese rocket sing Zheng 3B habadi CZ3B ana khangnaba adugi masin makai waigani haribadu Y86 rocket serial ki ahum suba stage ni madu lisingani kunmathoi ki September kunmathoi da thagat ki bani hairi Section Rabadi North Korea na khudong thiba nangane United Nations na ngasi phongdo kibadi North Korea na pak sana lebak aduda coronavirus santorakpada ningthina thengna tuna miyobegi haksing phangandrapadi khudong thiba tagani ana section wa phongdokre laiba kodu gisingba Kim Jong Un na mafam khudimakta avadi nationwide lockdown si lauktok tun laiba kodu gi vaccine kapta pamiyosingda laijada su santorakpa tapthana na bahonari amadi makata ba thorang oida lanmi deploy tokba yauri laiba kodu na khwaidigi nauna thamlakiba athing basing ki manungda miyoi Singbo akan bamongda isolation da thamba sathok sasin da athing ba thamba maramna hana da dagai fa da bachinjak na dakna polom kya fangna da bakhodong cha da ba kya mayung nari bamyam da awa banang le hari awa fa maji UN rights office ki kwangang loi nufi list trosel na permission da phangdo ki bane UN na mari leina ba sing da pandemic adu thengna da ba ki thorang kudimak soidan ba pang thokna da ba amadi akang na ba matam thamduna international human rights logi matung ina thaba pang thokna da ba paujeli hari Hazu Pabada North Korea the Makwina Launi High COVID-19 case million 1.5 laire. Maduki Manung the Mu Yankai Kataruk Secret and Officer Korean Central News Agency na Fangdorakle. North Korea ki lusing basna healthcare official sing da maral sira na Makwina. Pharmacy sing hangdona thambangamdre masamag license sandorakpa adub asoba agonba amani hana Fangdoki. North Korea Malayang Manung the healthcare ki system the quite isotan lairiba Laibak sing Manung the amani. Laibaga du lairibo hostel sing su equipment madik sana laite intensive care unit sing masing jam da bagaloina da covid laing na bitak langtak na trakna pak sanna test obagi sakti su laite an expert sing na mat pire tari su MR ge sio gi matak da suspend na legal action phawba lawragani ising isaw ge awa pamayok na riba si thengna da tongan ba district sing gi sing da relief material pina da pawtak pikre se minister Laiba ki damak amati miyam ki damak nangwai fai tu na tabak tau gadafa dari suba MR % khara masagi maranai ki tabak da sinaram bagi damak tabak tagi suspend tau kraba dari suba MR ki sio PJ singsit ki matak da high level inquiry satharagani mari laina pop ministry da je thadu na mahaki matak da ain gwe tabak laukat agni hana home minister ki Charles Puri pa minister and Biren hai khe ngasi se minister ki banglo da pangthok pa pami sing unaba adu da se minister and Biren ba khatana hai Manipur police ki magok tongba police person sing na police MR amadi IRB person sing baminai oina sin abayaroi Manipur police person sing asi khulai fight na miyam ki damak duty tawriba miyam ne ikai kumna utpa force amane tari suba MR ki CO PG sing sin amhaki lanai oiba thabak da tari suba MR ki person sing sinare haiba pau phang badage ngarang chief secretary DGP chawna kumna khanaraba batungda mafam humda akhanaba operation ama sathabada tari suba MR ki CO PG sing sin na tari suba MR ki person sing masaki lanai oiba thabakta sinaba thengna badagi suspend tawkibani haire si minister na maka taradon hai lengha kasina paikhaliba war on drugs miyam ki mateng kaloina na sangsilagliba asi chawna mai wang na sangsin bangab lagle anuba lengha kasi lakh badagi rupa crore chama ga marfud ni thoi ka lakh kun ga mapan hen bagi drug phagat pangamle loina na egar chahum mar furu loina na egar chahum marfu da tharamba popi pambi sing janda tuna mang tangan kre
ड्रग लरोनबा किंगपिन सिंगसु लेप्तना फागलगली पुलिसना फागलगलीबा महेकबा चिंजाक सिंग कोर्ट के प्रेसिडेंट लोइबा लेरे अतुब मतमदा bai थादुना मांगलगने मियामना लेखा असिदा सगत पिरकपना वार ऑन ड्रग्स माइ पांगना संगसन बंगमने मखातानसु लमदम मसिगी मियामना सगत पि हाइके मखातानसु लमदम मसिगी मियामना सगत पियो हाइके हंदक दोंग लेप्तना जुरकवा असिना मणिपुर की तोगान तोगानबा मफमसिंदा इसिंग इचाउगी अवाबा मायोकनरिबा असि थेंगननबा तोगान तोगानबा डिस्ट्रिक्ट सिंगी टीसी सिंगदा रिलीफ मटेरियल पिननबा पक्ताक पिखरे लाइका गसिनासु इसिंग इचाउदगी थेंगनबा अंगमपा थाकदा होनरि मणिपुर की तोगान तोगानबा मफमदा लाइका की क्वार्टर फुन्ना इसिंग बकसरिफान दिफोगा तरुक लाई क्वार्टर सिंग असिदा लाइका की एम्प्लॉई सिंगना एनडी सोशल ओइबा मियोइ सिंग अमदि लनाई मियोइ सिंगना सांदोक्तुना लनाई मियोइ सिंगदा सांदोक्तुना थमले हाइबा पाउ फंगबदगी लाइका असिना अखनबा ड्राइवर मा Sataduna tiket pada ngarang pau pada kanglon ki wang pada lenga ki quarter sing santok lamba lenga ki employee police person jauna ngarang pau pada miu kuntra ka daruk suspend tau kre kana gumba lenga ki employees na anti social uba miu sing lenga ki quarter da thamlam labade lenga ki employee adu ki mathak ta FIR fandu na chapjaba ain ki uba thabak sing lakut kane lenga ki officer sing da lenga na piva gari sing officer sing mathau pang thok pada kayam na sinari haiba thijin ba hore lenga ki gari sing hen na sinarab labade gari sing adu lakut kane lenga ki quarter sida kana gumba miu sina lanai laing laison gamari leina ba laisen oina sina ba yaroi social media da kana gumba miu sina kamani oi ba yaba wahi wata sinarak ba khangtuk na ba cyber crime da manipur ki tongan tongan ba loan sing khang ba police person sing thamle kari gumba kamani thok ba yaba wahi wata sing sinar ba thengna ba di ain goi ba thabak lau khalagane lenga ka sina paikhalak liba thabak thorum sing da asoi ba leira ba su myam na leka ka sida khut thenduna takpiu ana social minister na makata ke Nagalabarom da Kedrigau Gendragi ising saukolak di mafam sing MLA Sek Nurut Hasan da koina chatuna yangsen kre Manipur hatak marak ndok leptana churak puna Toriel singi imai kahen awang kalak pada Kedrigau Gendragi MLA Sek Nurut Hasan masa yauna Toriel mapan sing da koina chatuna ising saukolak di mafam sing yauna Toriel torwan singi pibam yangsen kre Pibam soklak mafam sing kangdok pagaluidana kahen apyum sadra mafam sing da kutaki waiwa Laibak hafa semjin sajin ba yum sing de sing tung sin ba sing su MLA ki maike dagi injin jinjina china duna ising sing thopa ki thabak chathari loina na turel mapan da tariba praja sing da apil tawraduna MLA na hai turel imai wang khalak puna praja sing da mikum thom sing na laibina na ba khangan ki loina na safa ka da bampham da laina ba su khangan ki masi gi roina na MLA ki maike dagi praja miyam ki damak pang ba ya pamateng tawgani loina na khuda ki oba relief material sing su MLA masam na praja da sin ba ki thabak ba khat pa hore Kahen nung asina marap warga pibam sarak trabadi relief camp sing hang na thorang taure thorang loire ansu MLA na fang toke mapanggal kalaba IED ama batam chana police na theng na hubadagi safagada ba mafam da dispose ta ukre ngarang nubidang pungtara makarum taba adwai da khongam pat jingol nilakudi thong mafada sagang da basina mapanggal lairaba IED ama thamlam le police dagi fangba paun hai mafam aduda IED leire aba paw fangbadagi CID Tech Bob Scout team na mafam atuda khonglai thuna sangsin tuna IED adu thibada Nilakudi thong maya da laiba mongsong amada IED adu plastic bag amada haptuna leiramba thegrake IED adu bomb scout team atuna tek ta kaituna aso engam yautuna loktoklaga ngase pung amrom taba adu heda khongam phat singol gi safa gada mafam amada dispose da ukre haire kanglai pagi paukse sing mathang sahi gi January tha dagi mitai mekna sindok lagani milal kanglai pata mitai mek mafung phana chana kheba namit Megi tang tara kanipan numid asipuning singduna. Midai irol iyak loina silon apun balup milalna taraga tari raksuba mayek jet panik sing numid Tauram Manipur Press Club tapang dokre. Tauramatu da Manipur University ki Manipuri Department ki Assistant Professor Dr. Naurem Sanatomba. Milan ki lusing purel jaglem peren midai Milan ki advisor moirang tem nongdalen khomba midai amati Midai National Front ki lusing puren sing subham ongbi wangambi lai manamar waiba music maina charuya ke Milan ki organization secretary nongai laivi lai mana pikipa hawdokta aigoi ki loan amadi mayek po sakot hanan da bakitamak lairamba lup ke hanat isingani taraga humdoi August ki tarik taraga ni fan da punsindona milal sapong ke laikedraba midai National Front ki lusing purel laikedraba sing subham aka bagi lising makada lol mayek punung sijaba singna akan bakhongjang changsindona mai loisang singda lisingani taruk tage Midai mek tamba hauna ki masigi mahi danga sidi awang ba thaki mahi loisang singda midai mek subject amoy na tamnare Milana sangsil ba khongjang sing di manung channel lamdam masida Bengali mayekta namit kuting ki phong liba pawse mathang sai ki January tha dage midai mek loina sinduk na ba pawse ki lamda leiriba miyosin bilan ga puna committee ama semdana yana ba laikra haire atopa paw amadana
Mawama Mankre, Kundrakpam Ongbi Bandana Elias Thoibi Devi, Mapuribiki Mingna K.I. Sarat Singh, Laifam Kangabok Awang Laikai Part 1 Aze. Haugiba Tang Taruk Tamanga Lisingani Kunithoigi Epung Mapandagi Thoki Badagi Yumda Anjilaktre Aire. Mana Thoki Vada Pink Colorgi Purit Ama Padik Angangba Ama Setke, Laimazugi P Ama Inke. Airi Vinupi Asi Kanagumba Puksin Chauraba Chaurabi Singna. Mapuruiba Eki Contact number 9863 585017 asida pau pibiragu natragana. Manang na police station da pau pibiyu amade pangnana ba honabada mating pangbiyu haijare. Baka tarakwa atopa pau amada. Double decker was on bada ahum sire. Uttar Pradesh ki Unnao district da ngasi double decker was sama mathang maka on bada ki yam rabada miyu ahum sigre amasung atopa kun mangana aruba pibam da sokre ana officer sing na phangdokre. Officer sing tugi matung ina tawdogadu ngasi ayuk Unnao district ki Bangarmau area da daiba Siddharpur khunda Lucknow Agra expressway da thoki bane. Bangarmau ki sub divisional magistrate Ankit Suklan haike driver na control ngamukda padagi double decker bus atu mathang maka on baduda miyu ani khudak da siki amasung atoba kuntaruk na aruba phibam da soke atoba sokba amasu Unnao district hospital da lekanaba ngamdana siki ana phongdokladuna mahakna haike laikidraba miyu ahum adugi manungda ani gi masak maming khangba ngamdre bus atu passenger marfu dagi na marfu manga rom puraga Joypur dagi bihar tumna lakpagi lambida laibak thiba thawdogadu mayuna khibani anasu SDM na makata na phongdokle Makatarakwa atopa Manipurgi hauzik social media da viral oiriba pau amakatanga. Athubada changjar nanaba khangale. Maring marang ba jagoi sariba mioising asiga loinana jagoi bu puthuk piriba takpi tampiriba oza. Sindak figure loinana lai thogal lukim hut amaga loinana athunga matamda. EYL gi office da laktuna wakal tamina da khangale. Namit ahum gi manung da changjar kadabani Harba wafum asida thawai wawai drabadi EYL amadi laibak miyamna larokba fafata kudingmak nasana yana laujagadabane arobida content sing asigi maru iba pau khara siba pau tamjariba Manipur local news YouTube channel asidagi yengbiriba punamba pathagajari channel sen atumda kadarabadi subscribe tobi tubesana subscribe tobi rolena like and share tobi sukabi gunuk namakpo amakana thagajari